ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯧꯁꯤ ꯈꯣꯡꯖꯥꯎꯗ ꯆꯤꯡ ꯅꯤꯡꯈꯥꯏꯗꯨꯅ ꯐꯨꯝꯖꯤꯟꯈꯤꯕ ꯃꯐꯝꯁꯤꯡ ꯁꯦꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯆꯤꯟꯀꯥꯛꯐꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯧꯁꯤ ꯈꯣꯡꯖꯥꯎꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯐꯨꯝꯖꯤꯟꯈꯤꯕ ꯃꯐꯝꯁꯤꯡ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯉꯔꯥꯡꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡ ꯅꯤꯡꯈꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯇꯦꯛꯆꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯇꯦꯛꯆꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯍꯦꯚꯤ ꯃꯦꯆꯤꯅꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯪꯁꯤꯟꯅꯕ ꯂꯝꯕꯤ ꯂꯩꯇꯕꯅ ꯑꯦꯛꯁꯀꯥꯚꯦꯇꯔꯁꯤꯡ ꯆꯪꯁꯤꯟꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯊꯧꯔꯥꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇꯦꯛꯆꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟ 𝗫𝗛𝗪ꯗꯃꯦꯟꯇꯤꯅ ꯍꯥꯏ ꯂꯧꯁꯤ ꯂꯧꯀꯣꯜ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯐꯝ ꯀꯌꯥꯗꯒꯤ ꯈꯔꯨꯡꯄꯥꯠꯇ ꯏꯁꯤꯡ ꯆꯦꯟꯊꯈꯤꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯔꯝ ꯑꯃꯠꯇ ꯑꯣꯏꯔꯤꯕ ꯂꯧꯁꯤ ꯈꯣꯡꯖꯥꯎ ꯑꯁꯤ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯨꯛ 5 ꯊꯣꯛꯄꯒꯤ ꯃꯔꯤꯗꯤ ꯐꯨꯝꯖꯤꯟꯈꯤꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤꯒꯤ ꯉꯥꯌꯣꯛꯐꯝ ꯑꯃꯗꯤ ꯂꯧꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯏꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ꯫ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯛꯆꯝꯗ ꯌꯨꯝ ꯀꯌꯥꯁꯨ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯀꯛꯆꯤꯡꯒꯤ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯌꯥꯎꯅ ꯇꯦꯛꯆꯝꯒꯤ ꯅꯤꯡꯁꯤꯡ ꯂꯨꯞ ꯑꯃꯗꯤ ꯇꯨꯀꯣꯒꯤ ꯊꯧꯃꯤꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯆꯤꯡ ꯅꯤꯡꯈꯥꯏꯈꯤꯕ ꯑꯗꯨ ꯌꯧꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯦꯡꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯇꯦꯛꯆꯝ, ꯁꯥꯄꯝ, ꯏꯔꯦꯡꯕꯟ, ꯁꯣꯔꯥ, ꯀꯛꯆꯤꯡ, ꯄꯥꯄꯜꯅꯆꯤꯡꯕ ꯈꯨꯜ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯈꯣꯡ ꯑꯁꯤ ꯁꯦꯡꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯁꯤꯡ ꯂꯨꯞ ꯇꯦꯛꯆꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ 𝗫𝗪ꯄ꯭ꯔꯤꯌꯣꯕ꯭ꯔꯇꯅ ꯍꯥꯏ ꯆꯤꯡꯀꯥꯛꯐꯝꯗ ꯂꯧꯁꯤꯡ ꯈꯣꯡꯖꯥꯎ ꯐꯨꯝꯖꯤꯟꯈꯤꯕ ꯑꯁꯤꯅ ꯀꯛꯆꯤꯡ, ꯋꯥꯕꯒꯥꯏ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯟ 3 ꯑꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯀꯤꯟꯊꯈ꯭ꯔꯤꯕ ꯁꯔꯨꯛ ꯑꯃ ꯀꯣꯛꯊꯣꯛꯍꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯊꯧꯕ ꯀꯌꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯀꯌꯥ ꯃꯤꯔꯣꯜꯁꯤꯗ ꯇꯥꯍꯟꯗꯨꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯄꯤꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯦꯝ.ꯄꯤ. ꯂꯩꯁꯦꯝꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯍꯥꯏꯈ꯭ꯔꯦ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕ ꯀꯌꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯀꯌꯥ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯇꯥꯍꯟꯗꯨꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯍꯥꯞꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯐꯨꯡꯒꯥ ꯍꯦꯔꯤꯇꯦꯖꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯃꯦꯘꯥꯂꯩꯒ ꯈꯨꯠꯁꯝꯅꯔꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯃꯅꯤꯁ ꯅꯤꯡꯊꯧꯖꯝꯅ ꯏꯕ ꯑꯔꯣꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯦꯝ.ꯄꯤ. ꯁꯅꯥꯖꯥꯎꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯃꯦꯘꯥꯂꯩꯅ ꯄꯨꯊꯣꯛꯄ ꯑꯔꯣꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯨꯝꯖꯥ 1974ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯔꯕ ꯑꯊꯧꯕ ꯀꯌꯥꯒꯤ ꯋꯥꯔꯤꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯀꯪꯂꯥ ꯎꯇ꯭ꯔꯥ ꯃꯃꯥꯡꯗ ꯁꯥꯍꯦꯕ 5 ꯑꯉꯥꯡ ꯑꯣꯜꯍꯟꯈꯤꯕ ꯇꯥꯡꯀꯛ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯗꯣꯀꯨ ꯗ꯭ꯔꯥꯃꯥ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯇꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯃꯔꯤꯡꯖꯦꯜ ꯃꯊꯧꯅꯥ ꯀꯌꯥ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯟꯕ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯐꯔꯕ ꯑꯊꯧꯕ ꯀꯌꯥꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡ ꯑꯁꯤ ꯉꯁꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯈꯪꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯅꯤꯡꯊꯤꯅ ꯈꯪꯕ ꯀꯌꯥ ꯌꯥꯝꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕ, ꯀꯠꯊꯣꯛꯄ ꯉꯝꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯅꯧꯕ ꯃꯤꯔꯣꯜ ꯑꯃ ꯁꯦꯝꯒꯠꯄꯒꯤ ꯃꯊꯧ ꯇꯥꯔꯦ꯫ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯁꯤ ꯂꯨꯗ ꯇꯣꯡꯗ ꯆꯦꯜꯍꯟꯕ ꯇꯉꯥꯏꯐꯗ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯊꯧꯕꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯃꯤꯌꯥꯝꯅ ꯃꯁꯛ ꯀꯌꯥ ꯈꯪꯗꯕ ꯑꯊꯧꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯕ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯕꯣꯏꯅ ꯈꯥꯔꯨꯡꯕꯣꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯗꯚꯥꯏꯖꯔ ꯕꯣꯔꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯀꯟꯚꯦꯅꯔ ꯄ꯭ꯔꯣꯐꯦꯁꯔ ꯔꯥꯖꯦꯟ ꯇꯣꯏꯖꯥꯝꯕꯅ ꯍꯥꯏ ꯃꯅꯤꯁꯅ ꯏꯔꯤꯕ ꯗꯣꯀꯨ ꯗ꯭ꯔꯥꯃꯥ ꯑꯁꯤꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯆꯥꯎꯅ ꯄꯤꯔꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯈꯨꯟꯅꯥꯏꯒꯤ ꯐꯤꯕꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯥꯏꯈꯤ꯫ ꯑꯔꯣꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯏꯕ ꯃꯅꯤꯁ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏ ꯂꯥꯏꯔꯤꯛ ꯑꯁꯤ 1974ꯗ ꯕꯦꯖ ꯇꯧꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯀꯪꯂꯥ ꯃꯃꯥꯡꯗ ꯁꯥꯍꯦꯕ 5 ꯑꯉꯥꯡ ꯑꯣꯜꯍꯟꯈꯤꯕ ꯇꯥꯡꯀꯛ ꯑꯗꯨ
फाउबगी ओइना लाइरिक असिना ब्रिटिश ना मैतै फुरुप असि थवoi उसितबा तराई तराईना तौबा यादे हाइबदुगी चैराक फंगिबा अदुबु ngasi mirol asina khanganaba honabani matam adugi ipa ipu singi thongna lingjen ngasi su ningsingba mathau tari yegnaba ngakthokpa haibasi aikhoigi ithawni haiba adu utnaba honabani haina makha taki makha tarakpa pauda draft NEC vision lisingani nipu tareta chin state of manipur hapchinbada chenabasing numit mangani gi manungda action lokhakadabani kokomi draft NEC vision lisingani nipu tareta chin state of manipur hapchilakpa amadi maitegi khul kya kuki londa ming onthoknaba honaraklibasida chenaba mioising laingakna numit mangani gi manungda legal action lokhakadabani haina chapchana thabak pakhatrabadi mathangi numitagi tongan tongan ba khongjang kaya changsilagani haina kokomina akanba wafam thamlagli hiram masiga mari leinana coordinating committee on manipur integrity kokomi gi maru oiba thomi kaya yauna committee asigi lamphel pata leiba office ta ngasi pangthokiba paugi mifam amada kokomi gi coordinator thokchom somorendro na hai kanglon kaina changlakpa mitop singa thengnariba lan marak asida india lengaki department amadi company singna aranba warol kaya thadorokpa toina thengnari handakta draft NEC vision lisingani nipu tareta chin state of manipur haiba wafam yauksilakpa amasu thengnare masi karamna oirakibano chin state of manipur amadi india sunglai leitaba amani thong asi tauge yauna tawbani haina lowi masi tampaki miyamda phongna singnabani thogdok asigi matangda state amadi center lengakna chenaba singi mathakta cherak pigedabani asigumba thogdok asi mamangda su thokiba laikre mamangda imphal international airport asi lamka airport haina lana irambagi thogdok laikhrabani asigumba thong asi karamna amadi kanana chathagibano haibagi chapchaba langla langjin puthoknaba center amadi state lengakna khongthang paikhatpa ude masi yamna laibak thiba amani masigi nungi oiba wakhalon karino haiba asi miyamna khangningi masida chenaba sing thigatuna legal action lokhatkadabani hojik kuki singna makhal makha kayagi lalong chathari leimaramgi akoibada khundariba ichum kom kharam amadi chiru phurup sing asi kuki onthoknaba honarakli phurup sing asigi miyoi singi mingda haukip haptrabadi lengangna paikhaliba scheme singi khudongchaba pidanaba mari leinaba kuki MLA singna honaba thengnari amaromda central scheme kayada moregi maitei laikai sing kuki londa ming onthorakli masi yamna nungnangningai oiba amani masida lengangna akanba miyeng changpham thoi asigumba thongsing asigi matangda lengangna committee ama semduna thigatuna nuit mangani gi manungda thabak asida chenaba singi mathakta legal action lokhatkani haibagi chapchaba khongtang paikhatrabadi mathangi numittagi tongan tongan ba akanba khongjang changchinnaba phirep lawre haina mahakna makha taki makha tarakpa pauda CM gi mityeng makhada mama mapa laikhidraba machin manau mari gi awat apasing yengsinkhre Chief Minister N Biren gi mityeng makhada Chief Minister gi manau nupa N Rajendra Elias Boyna ngasi khangabok part 2 Maisnam Laikaida leiba masagi leinanaba yum fawba leijadraba laikidraba laisram ibungo amadi ekasini anigi leihoriba machanupi marigi manakta social welfare department gi miyoi single loina na chattuna yengchinduna mateng kaya pangkhre DCPO Thobal Robindro Chalamna Luchingba District Child Protection Unit Thobal gi team su saruk yaduna chatkiba khongchat aduda Chief Minister gi manau nupa N Rajendra gi maikeidagi electric loop Fisakon ama chananaba cheng bag ani aduga development of social welfare gi Manipur State Women Development gi managing director chairperson gi maikeidagi usha sewing machine ama fi chananaba langsing loinana khongchat aduda saruk yakibi ngapigani yakiba social worker mutum Robindrona sel oina lupa lising kungi senpamsu kusinaki hairi ngasigi yengsin khongchat aduda apenba phongdok loduna BBF Khangaboki member Nonglen Khondrak Pamna Hai Kana Lijadrabi Nupi Masa Mari Asigi Mama Mapa Animak Sahi Ahum Romgi Mamangda Masagi Anaba Amana Maram Oiragat Laikidre Laikai Miyamna Angamba Mateng Pangduna Makoi Machin Manau Mari Asi Ahal Singna Thambiramba Yum Aduda Lairakibani Laibak Tibadi Aukiba Me Mangada Setkiba Nong Yawa Akanba Nonglai Lungsit Aduna Makoigi yum adusu homdokpi khibadagi sangoida khajinduna makoi mari asi lairakibani makoigi awaba asi yengba ngamdabadagi numit
15ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯚꯤꯚꯤꯑꯦꯐ ꯈꯥꯡꯉꯕꯣꯛꯅ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯕꯗ ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯊꯥꯕꯤꯔꯛꯇꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯅꯨꯄꯤꯃꯆꯥ ꯃꯔꯤ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯣꯏꯅ ꯍꯥꯏ ꯉꯁꯤꯗꯤ ꯅꯨꯃꯤꯠ 15ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯆꯧꯕ ꯏꯔꯥꯡ ꯑꯁꯤꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯈꯥꯡꯉꯕꯣꯛꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ ꯚꯤꯚꯤꯑꯦꯐꯀꯤ ꯊꯧꯃꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤꯗ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯃꯔꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯇꯥꯔꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ ꯁꯤꯑꯦꯝꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯨꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯃꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯅꯅꯕ ꯌꯨꯝ ꯑꯃ ꯑꯊꯨꯕꯗ ꯁꯥꯔꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤ.ꯁꯤ. ꯑꯃꯗꯤ ꯕꯤ.ꯑꯦꯁ.ꯑꯣ.ꯗꯁꯨ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯦꯝꯖꯅꯕ ꯁꯦꯋꯤꯡ ꯃꯦꯆꯤꯟ, ꯏꯂꯦꯛꯇ꯭ꯔꯤꯛ ꯍꯦꯟꯗꯂꯨꯝ ꯃꯦꯆꯤꯟ, ꯂꯪꯅꯆꯤꯡꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯑꯃꯗꯤ ꯐꯥꯁꯇꯔ ꯀꯦꯔꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕꯤ ꯑꯉꯥꯡ ꯑꯇꯣꯟꯕꯤ 2 ꯑꯁꯤꯒꯤꯁꯨ ꯊꯥ ಖꯨꯗꯤꯡꯒꯤ ꯂꯨꯄꯥ 4,000 ꯄꯤꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯦ꯫ ꯂꯣꯏꯅꯅ ꯐꯤ ꯁꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯒꯤ ꯌꯥꯔꯟ ꯀꯥꯔꯗ 4ꯁꯨ ꯄꯤꯕꯤꯔꯦ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯅꯥ ꯂꯥꯌꯦꯡꯗ ꯁꯤꯖꯤꯟꯅꯅꯕ ꯍꯛꯁꯦꯜ ꯀꯥꯔꯗꯁꯨ ꯄꯤꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯄꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯪꯂꯥꯕꯨꯡ ꯒꯦꯟꯅꯥꯜ ꯚꯤꯂꯦꯖꯗ ꯂꯩꯕ 12ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯣꯁꯠ ꯂꯧꯊꯣꯛꯈꯤꯅꯕ ꯊꯧꯔꯥꯡꯒꯤ ꯃꯥꯌꯣꯛꯇ ꯀꯥꯡꯄꯣꯛꯄꯤ ꯇꯤꯂꯥꯡꯗ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯨꯄꯤꯁꯤꯡꯅ 12ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯇ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯕ ꯁ꯭ꯂꯣꯒꯥꯟꯁꯤꯡ ꯂꯥꯎꯈꯤ꯫ ꯂꯣꯏꯅꯅ 12ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯁꯤ.ꯏ.ꯑꯣ.ꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯗꯨꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯍꯦꯛ ꯊꯣꯔꯛꯄꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯃ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯏꯔꯥꯡ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 70,000ꯔꯣꯝ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯅ ꯃꯐꯝ ꯆꯥꯕꯗ ꯄꯨꯊꯣꯔꯛꯄ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯈꯦꯟꯅꯕ ꯂꯩꯇꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯀꯨꯀꯤ ꯖꯣꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯩꯇꯩ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯣꯀꯣꯃꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯂꯒ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐ ꯊꯝꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯏꯅꯧ ꯅꯧꯅ ꯃꯅꯤꯄꯨꯔꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ-ꯖꯣ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯅꯈꯤ꯫ ꯀꯦ.ꯑꯦꯁ.ꯑꯣ. ꯇꯨꯏꯂꯥꯡꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯅꯣꯛ ꯀꯤꯞꯖꯦꯅ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯁꯧꯒꯠꯂꯗꯨꯅ ꯀꯨꯀꯤ-ꯖꯣ ꯑꯦꯔꯤꯌꯥꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯂꯧꯃꯤꯁꯤꯡ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ꯫ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯕꯥꯜ, ꯀꯛꯆꯤꯡ, ꯕꯤꯁꯅꯨꯄꯨꯔ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯃ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯁꯤ.ꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯤ.ꯑꯦꯝꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯅꯤꯃꯥꯏ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯏꯆꯥꯎꯒꯤ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯁꯣꯔꯁꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯥꯡꯃꯩꯊꯦꯠ ꯈꯨꯡꯒꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯃꯗꯤ ꯉꯥꯒꯤ ꯐꯥꯔꯝ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯥꯎꯔꯥꯛꯅ ꯂꯧ ꯄꯔꯤ 18ꯗꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗ ꯊꯨꯝꯖꯤꯟꯈꯤꯕꯅ ꯂꯧ ꯄꯥꯃꯦꯟ ꯑꯃꯗꯤ ꯄꯨꯝꯍꯨꯟ ꯇꯧꯗꯨꯅ ꯊꯥꯈꯤꯕ ꯂꯧꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯔꯒꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯁꯤꯡ ꯑꯁꯤꯕꯨ ꯄꯥꯟꯅꯖꯔꯤꯕ ꯂꯧꯃꯤꯁꯤꯡꯗꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯂꯧꯗꯒꯤ ꯂꯥꯛꯂꯤꯕ ꯐꯧꯁꯤꯡ ꯑꯗꯨ
ꯇꯥꯏꯊꯣꯛꯂꯒ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯈꯠꯄꯗ ꯅꯠꯇꯅ ꯃꯆꯥ ꯃꯁꯨꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕꯒꯤ ꯂꯝꯕꯤꯁꯨ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯧꯃꯤꯁꯤꯡꯅ ꯄꯥꯟꯅꯔꯤꯕ ꯂꯧ ꯑꯌꯥꯝꯕꯅ ꯃꯍꯥꯖꯣꯟꯅ ꯁꯥꯍꯜꯂꯒ ꯎꯕ ꯂꯧ ꯑꯣꯏꯕꯅ ꯂꯧꯁꯥꯜ ꯇꯝꯕꯗꯁꯨ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯂꯧꯃꯤꯁꯤꯡ ꯃꯤꯄꯥꯏꯅꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯅꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯌꯥꯝꯕꯁꯨ ꯊꯨꯝꯖꯤꯜꯂꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯥꯁꯀꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯕꯦꯡꯒꯂꯨꯔꯨꯗ ꯆꯠꯊꯔꯤꯕ ꯁꯨꯕ꯭ꯔꯣꯇꯣ ꯃꯨꯈꯔꯖꯤ ꯁ꯭ꯄꯣꯔꯠꯁ ꯑꯦꯖꯨꯀꯦꯁꯟ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯑꯦꯌꯔ ꯐꯣꯔꯁ ꯁ꯭ꯄꯣꯔꯠꯁ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀ ꯈꯨꯠꯁꯝꯅꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ 84ꯔꯛ ꯁꯨꯕ ꯁꯨꯕ꯭ꯔꯣꯇꯣ ꯀꯞ ꯁꯕ ꯖꯨꯅꯤꯌꯔ ꯕꯣꯏꯁꯇ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯑꯣꯏꯔꯤꯕ ꯎꯂꯧ ꯒꯚꯔꯟꯃꯦꯟꯠ ꯃꯣꯗꯦꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯛꯈꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯊꯥꯅꯕ ꯍꯣꯠꯅꯈꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯌꯥꯔꯁꯀꯤ ꯀꯔꯤ ꯀꯔꯝꯕ ꯑꯁꯣꯏꯕ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯊꯤꯖꯤꯟꯕꯤꯔꯒ ꯃꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯊꯨꯕꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯈꯥ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯒꯦꯝꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯁꯅꯥꯊꯣꯏꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯇꯨꯔꯅꯥꯃꯦꯟꯠ ꯑꯁꯤꯃꯛꯀꯤ 82ꯔꯛ ꯁꯨꯕ ꯇꯥꯝꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯅ ꯇꯨꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯆꯠꯂꯤꯕ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯆꯍꯤ ꯍꯦꯟꯕ ꯌꯥꯎꯔꯝꯕꯗꯒꯤ ꯇꯥꯝ ꯑꯅꯤꯃꯛ ꯑꯁꯤꯗ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯆꯠꯄ ꯑꯁꯤꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯇꯤꯝ ꯈꯟꯅꯕ ꯁꯦꯜ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯏꯊꯣꯛꯇꯨꯅ ꯇꯨꯔꯅꯥꯃꯦꯟꯠ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯈꯟꯒꯠꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯨꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤꯗꯃꯛ ꯑꯁꯤꯜ ꯑꯔꯥꯡ ꯑꯣꯏꯔꯤꯕ ꯌꯥꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯃꯤꯇꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯍꯧꯕꯒꯦ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯇꯨꯔꯅꯥꯃꯦꯟꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ AIFFꯅ ꯁꯦꯝꯕ ꯔꯤꯒꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯦꯂꯦꯇꯟ ꯑꯦꯟ ꯏꯁꯇꯤꯃꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯆꯍꯤ ꯍꯦꯜꯂꯝꯕ ꯁꯥꯟꯅꯔꯣꯏ 4ꯗꯒꯤ ꯍꯦꯟꯅ ꯌꯥꯎꯔꯝꯂꯕꯗꯤ ꯇꯤꯝ ꯑꯗꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯌꯥꯁꯅ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯈꯪꯅ ꯇꯤꯝ ꯁꯦꯝꯂꯒ ꯊꯥꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯕꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯥꯒꯁꯠ 12ꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38ꯇ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯀꯧꯈ꯭ꯔꯦ꯫ ꯇꯥꯎꯕꯝ ꯚꯤꯂꯦꯖ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯏꯔꯪ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯔꯤꯕ 4-ꯂꯦꯟ RCC ꯊꯣꯡꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯩꯉꯥꯛꯇ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠ 12ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯥꯎꯕꯝ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯎꯕꯝ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛ ꯑꯃꯗꯤ NHIDCLꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯂꯛꯄ ꯂꯩꯇ꯭ꯔꯤ꯫ NHIDCL ꯔꯤꯖꯅꯦꯜ ꯑꯣꯐꯤꯁꯀꯤ ꯑꯦꯖꯨꯀꯦꯇꯤꯚ ꯗꯤꯔꯦꯛꯇꯔꯗ ꯇꯥꯎꯕꯝ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕ ꯋꯥꯀꯠꯁꯤꯡꯗꯤ ꯃꯅꯨꯡꯗ ꯊꯣꯡ ꯑꯗꯨ ꯁꯥꯅꯕ ꯂꯝꯕꯤ ꯀꯛꯄꯗ ꯌꯥꯎꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯊꯣꯛꯄ, ꯇꯥꯜꯕꯝ ꯈꯨꯜ ꯑꯃꯗꯤ ꯘꯟꯒ꯭ꯔꯥꯝ ꯈꯨꯜꯒꯤ ꯁꯣꯛꯂꯕ ꯂꯝꯕꯤꯁꯤꯡ ꯁꯦꯝꯕ, ꯏꯔꯪ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯂꯧꯈꯠꯄ ꯑꯃꯗꯤ ꯄꯤꯂꯔ ꯍꯩꯕꯗ ꯆꯪꯈꯤꯕ ꯂꯩꯉꯣꯏꯒꯤ ꯔꯤꯝꯕꯔꯁ ꯇꯧꯍꯟꯕ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯇꯥꯜꯂꯤꯕ ꯋꯥꯀꯠꯁꯤꯡ ꯑꯁꯤ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯑꯥꯒꯁꯠ 12ꯗꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯋꯥꯐꯝꯁꯨ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫